Dimitrina wakal nuaitana hairi ai club asibu pura hoina mang takhan biramle aduga tanjasta Nikolai na mangon munni englaga shawna innuna hairi engon de yekna wasing attack tawribani aduga aibu kannana bagi damta mafamsta kana lagli aigi chanupa piano khongba pangdaba nang sira aigi mateng pangnana bagi damta lagli base aina pambadi fighter oi bai chanupa duni pangdaba miki thi oi bai chanupa duna te nangdi nasana nasa phawu kanjaba ngambana te aduga matau karamna aigi mateng pangna doribana mase haraduna machanupa asibu inthokirami asumata wista Dimitri si sathina wakal sokle Mathangi sindana Alexi haribu nupa asiu lai magi assistant nupa si sangchilaktuna Nikolai haribu nupa do khoi attack tagi hinghaure aduga khoi gi team member khudimakti loina sire haibu pau si pirare masi pau si taru digi toppham khangdra Alexi si shauning man gudigi laudun leiri aduga mana hairi Nikolai haribu nupa si ariba player amani mabu ilai laina hat pa hibsti oi thoktamani aduga hujek magi assistant asina magi ka da pen drive ama leirami haiduna putharalai Masibu laptop ta hapsinduna thargi yang lumutam dadi mamang da sargina zel manung da sangchilaga Semyon Cherny hariba gangsa nupa du hatkibagi CCTV footage oiramle magi face scan logduna mamingna Sergei Krevinov aduga Nikolai Krevinov ki masa nupani haibsi khangle Alexin hairi o mahakasi oire hunter hairibase aduga Kreven haiba ming ama tholibasina kari oiribajano assistant nusni komlai mahak masana masabu Kreven haiba ming se oina thonjai kari gidamakta no haiba dudi khangde Alexin hairi aduwarabadi mabu phana nabagi damakta foreigner haribu nupa adu da pau bigro hunter haribu nupa si umana phana nabagi damakta hantigi koi thi duna laglebani hojikti kanano haibu du masak khanglabani na yam laina foreigner na mabu phaba ngamlagani mathangi sindana foreigner haribu nupa si ulai mayam da bhapta na wahai jarange foreigner haribu nupa si mangon da tongan ba shakti masenjai madudi mi singbu hypnotize tawbu ngammi haibadi gyan manghanduna mi singbu laina hatpa ngammi Hujiman lagli wasi mamang da Sergina Semyon Cherny hariba gangsta nupa du hat ki jail adudani mamang da Sergina pai ki wa kai maya su man munni yengli tanjas de jail gi gat masang silaktuna nang mafam du da kari dawri bono haiduna shauji lagle foreigner na kumi Semyon Cherny hariba nupa du hat ki prisoner adugi maram da ina thigali bani du bu gat asna nongwi satok tuma gona em tawra laikre adu hairi matokram nang manung sta sangchil li bono hojek foreigner hariba nupa asna magi spek lok thok tuna masing thi bhaukre mana 1 2 3 haiduna masing hek thibaga manak leiriba mioi sing sigi gyan manghan mangakani gad nu pas mit phau kup tu makhi sumdring leptun laikre mana gyan tar kumi kup tadi magi khutta nungma yawramdre adugani mana yeng thorok pada magi tungda foreigner haribu nu pas magi nungoi pai don leramle gad nu pas bu nungoi na caption na hatokle masigi butungda foreigner haribu nu pas mafam si thadok tu musakre mathangi sindana Sergei si ulai mana hujik lagli basi manang nu pa Dimitri bu unana bagi nak talagli bani magi mangda leiriba wangliba building sigi mathaktani manang nu pan leiri basi adu madi building sigi phaklang de sokhatuna mathak yauna na bagi makta kakhalagli asumna mathang kakhalakpana mathak ithang thang saruk si aure bathroom da manau nupa na irujari si ure mabu khangan na bagi makta Sergei na lumdun lairibani Dimitri na hek tholakpa tunglum degi sensilaktuna surprise haidun thangat khe asumata wis de Dimitri de khangpek khangdru pakhalibani mayam Sergei bu uzabda ma syana harau jarami Sergei na sumabu yama nungsi na konsen biduna thammi aduga happy birthday Dimitri haiduna yama nungsi na suchupiri masing matung da makhoi ni na yamna chawbo hotel amata chan na bagi makta tawri asumna phajaba phizol hongdolab matungda makhoi hujik phajraba club amada lagli mayam de khangan jaramge masi club asi Dimitri masamaki club aduni mamang da sun nongmai kapna kiba mafam aduni hojik Dimitri na mamang da nongmai kapna bagi thokiba thawdo odugi wari Sergei da tamdun khangali aduga mapana mabu yama thina pangdaba miki thini haina saiki haiduna su khangali Mr. Sergei na nang pangdaba mi nate kari gidamakta nangna wakal hanthariban mipum khudimak magi tawbu ngamba magul yawnari bangakani adubu Dimitri na di mar hari wafam si taw haibi ate mana khonjel niktuna phongdoli ai sidi hinglupi kari so kanade ai di pangdaba miki thi hoi misakni nongmai kapnarak pamata madu da su aina piano makha da lotun leikibani Mr. Sergei na nang nasagi oijari balisat adu da dum layu mi atopa magi lisat oina na bahonari badu kari gino Mr. Dimitri na aina thongna phaba hena mapangal kanba mi oiba pamliu sigi maramdi papa na ibu sui kai khumna ulakna bagi damakta pamliwani Sergei na aikhoi papa se criminal oiba misakamani magi lisat sajat po khona kari gi damakta matung yin gadabano Dimitri na nangonda di papa na kari sungang mangamde nangbudi thongna phabu misakni haiduna mana thakali aduga aibudi nungti gi mana thina saibani Mr. Sergei na aigi papa gi lisat sajat po aina sungya yaningde marmaduna nei aina yum thadoktu sakribasi asumna makhoi ni wari sanaduna leiringai makhoi gi mapa Nikolai suma famsde yoksilagle mana hairi ngasi isa singi nuairaba parties da aina kari gi damakta yawroi adubu Sergei isti mapa bu da haina daba phawri papa na Sergei da onsilaktuna hairi nangna aiga lengon ba pamnam loi haibse ikhangi adubu handshake phawbudi tawnabi yaina masi haraduna khuding thorai Sergei ni yamna hainingdaba mongda mapa handshake tawdari masigi matungda mapana aina mafamsda laglibase Dimitri gi birthday wish pina na bagi damakta aduga sukna gi drink ama khaktani aina thakadaba adubu hojik su Sergei si wa masena tangangde
Sargibu muni yenglaga mapana hairi haukraba punsigi warising adu kautholo anauba punsigi lambi mat satnaba tawsi hanagum yamanungsinana family ama oina punduna leiminasi adubu sargi sti hojikchu wahama chenma tangangdana mapada munni yenglaga lai mathangi sindana Dimitri si yu ngaun badagi chatpangamdaduna mayamba sargina mabu ngaktuna magi kaada pusilagli aduga magi phamungda thangat piduna tumhannabagi damakta honari Sargi namabu thamnamdaga kaastigi thoke haiduna hek tawma tamda Dimitri namabu kauragle aduga yu ngaun badagi khonjel phaiduna mana hairi nangna sahi khudingi aibu unanabagi damakta lagli badugi maram ai khangi madugi maramdi sathi khraba ipasing manakta nangna aibu thadoklamnaga chatkiba adugi damakta nangi thamoida nungaitaba phawdagi tawribani haibasi aina su khangi तबुदुबु मदुगी दमक्ता नंगना करिसु खल्लु नंग हेक तौखिबा थबकसिंग अदुगी दमक्ता अइना नंगबु ngakpiramani मसे हारमलगा दिमित्री सि तुमथखरे सरगिना मनाउनु पाउ मुन्नी येंगदुना लै अदुगा खोंजेल तपना हाइरी आई एम सॉरी मसिंग मतुंगदा सरगी सु तुमननबगी दमक्ता फमुंगदा लैरी तबुदुबु मागी नाकोंगदा ममाना सखिबि इसैगी खोंजेल मदि ममाना कोकि अनाबा लैरबा मतुंगदा माबु कन्न कन्न कौखिबगी खोंजेल असना माबु तुम्बे हांदना थमले मसदिगी मोल मेंसिनदुना सु खांगली अदुबा सुमा तौरबसु मागी नाकोंगदा खोंजेल सिंग से अदुम तादुना लैरे मस्तिगी तुम्बे यादना मा फमुंगदगी फुका हुतुना मफमस्तिगी थोखरे मसी मतुंगदा माना लमहांग अमदा थोलक्तुना उमगी मखादा तुमली अदुबा हौजिक सु मागी नाकोंगदा ममाना सकबि इसैदुदी अदुम तादुना लैरिबनी मथंगी सिंदना नोंगालक्तुना अयुकी मतमनी मनानुपा दिमित्रीगी कादा मुक संगसिलक्नबगी दमक्ता मा बिल्डिंग सिंग मनुंगदा संगसिलक्लिबनी हौजिक मान दिमित्री कादा संगसिलक्पु मतमददी का मनुंगसिदा पोचै सिंगना पुंगसाइ साइदुना लैरिबसु उरे मस्तिगी मानसु मनानुपा दिमित्री फाखरे हाइबसि खांगले Dimitri bu kau dun magi tumpham kaasta sensilakpa matamda monde I khara taidun lerimli bisure yamna thuni senthorktuna mathakthang basar ustigi yengtharkpa matamdadi gangster kangbu kharana manaunu pa Dimitri bu phaduna puri basure sargina magi power scene aduna singshindru yeng matamdadi manaunu pa bu phari ba gangster upasna thaklamba suru basi yamna nakshinu ubu phangle masi matungda sargina shamagi matugum building sing mathakti chong tharale mathang chonglaga laimai da tar matungda gangster sing su phana nabagi damti yamna kan sialagli hojik mana sum sensilakpana gari si phangada khasik tangaire gari manung sidana Dimitri ne kaptuna hairi na khoi kana kana no karigi damakta ibu phari bano na khoina pamli bisi kari no paisa pamnaga so ina soidina bigani adu man lauri bisi tokhan bagi damakta injection ama kapsin kre masdik ma huji wan thakre hojik sargina sham bagi matugum building bagi mathak chong dun kakhlami bani gari si uphana na bagi damakta mathak thang saruk isdi yamna kan siali mana selli basi bu gang leader sin su ukre hojik sargini yamni yang chong ni siali bani asuma selam naga ming sel thugai dun makha chong tharale magi hakchang lai mai di yei dun tari bani adu kari matama sas da sopan yaude amuka so gutri yamna kan tanarali yang ni sensil gari si thom da phaisit chili adu ka sargi gi hakchang sin pas amadum phujili bani magi kallum ma pangal su ubdi gangsa nu pasting ngak pata loikre amadi kiman badagi yam thuna gari si thona na bagi ta hairi adu makhoi mamanga leptna sargi si sensil li bani masti gari si ning handuna yam yang thori adu sargi ni sensil kun yang bi hanjilale masti gari si chongsil tun mamai naptun laire magi khuna kana thin basida bullet proof ki mingsel si phawa kai ga dabgi mahi challe hoji gari si yam yang mamai lei basida sargi si ta hoga dabgi tawre adu bo hanbali tar mani yam nun lairi masing matungda gari sing mathak tamu chonghatire wanthadun leiriba manaw pabu ubudagi mana yamna kan kauri mingsel si busu thugaina bagi damakta khutumni yamna kan thilli adu manung lomdagi nongwei su kap tharole gang leader sina magi mi singda sairi masi bullet proof ki gari nya bis kaurabara nangna manung sta nongwei kap libudu kari gino nang bungaurabara hojik su sargina hanbai tan gari sti yamduna dum nap lagi yauri bani mingsel sta kan thinjilaba matungda phakai bahorale tanjas de gang member amana mangon nongwei kap tharole adu hai singa lei thokton nu pa si boina mana phukre atopa tharoliba gari ma de phujin hanbadagi sargi si pai thokton lei mai ta hore masi khutong chaba loduna gari si yam yang thoduna chakre masi matungda gangster sing sina Dimitri bu pudun lagli si helicopter magi manaktani hojik si sargi si leptan makhoi bu tanarali bani gangster sing sina helicopter da kakhatro pai ba hokre adu bu sargi ni am thuni sensil alga mari malang silaktuna helicopter sta palhanduna thamkre adu go khutna yot ki ring ma ta su yam nun lairi bani masti gi helicopter si pai ba ngamdre adu bu yot ki ring si phaktuna bu nam thopun chakre masing matungda chawrba yoche amadamu khongna ngaktuna helicopter si yam nun lairi bani yoche sta mari si bu yesilanduna thamkre aduga helicopter mathakti gangster sing nongwei kap tharak padik ma hojik chong thoktu sialga lumnu lairi bani sumaler muga yoche asang mo paidna chong thorlaga nongwei kap li gangster si langchilak pa thabak ti yu ma hatok le tanjas da pannun lemli bu mari sin nan thoktu hojik helicopter si pai ba hokre adu sargini yam kan chong silak mari si dum yan thru yaukre hojik magi haksang si yam kan ising du phujin bagloina na sing nu puri bani magi haksang si ising manung da sulup thari ising manung da leiriba pillar sing si da su phujin yada bi tawi adu mani yam hi sing lei thok dun chali bani adu mamai thang da di magi haksang sna so wei structure ma da phujin badagi ma lei dun pai thok dun tare masing matung da gi di helicopter si mafam sti pai dun sakre mato suna sargina magi manaw pa bu kan mang hu da wi da shongning ban badagi yam kan law dun lei hore masing matung da sargina lagli si calypso gi office tani adu magi haksang sti pungcho choli bani khongup su tong dan lak bani mafamsta leiriba security changchilaktuna mabu thingna bagi damakta honnari asuma torpudagi makhoi ni si wakan khanaraktuna khut thanagadabagi torpa matamsta calypso na thoroktuna security nupa su themjille
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔꯒꯤꯕꯨ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯦꯂꯤꯞꯁꯣꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯃꯗꯨ ꯏꯐꯣꯡ ꯐꯣꯡꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯐꯝꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃ ꯇꯧꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯅꯤ ꯁꯔꯒꯤꯅ ꯄꯟꯊꯗꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯀꯦꯂꯤꯞꯁꯣꯅ ꯃꯥꯕꯨ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ ꯁꯔꯒꯤꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯔꯤꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯀꯦꯂꯤꯞꯁꯣꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯍꯧꯕ꯭ꯔꯥ ꯁꯔꯒꯤꯅ ꯑꯃꯈꯛꯇꯪꯗꯤ ꯑꯩꯅ ꯎꯍꯧꯏ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯤꯠꯀꯤ ꯃꯈꯥꯗ ꯗꯥꯛꯐꯝ ꯑꯃꯁꯨ ꯂꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒꯗꯤ ꯇꯔꯀꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯁꯔꯒꯤꯅ ꯍꯥꯏꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯝꯕ ꯇꯥꯔꯕꯗꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯂꯝꯍꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯎ ꯃꯈꯥꯗ ꯇꯨꯝꯈꯤꯕꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯈꯤꯕꯅꯤ ꯃꯤꯁꯇꯔ ꯀꯦꯂꯤꯞꯁꯣꯅ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯍꯦꯛ ꯐꯪꯕꯒ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯒꯤ ꯊꯣꯛꯄ ꯀꯨꯁꯤꯗ ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯕ ꯌꯥꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯂꯤꯞꯁꯣꯅ ꯃꯉꯣꯟꯗ ꯑꯔꯣꯟꯕ ꯑꯣꯏꯅ ꯄꯥꯎ ꯍꯦꯛ ꯄꯤꯔꯛꯄ ꯅꯨꯄꯥ ꯑꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯟꯗꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯤꯠꯀꯤ ꯃꯈꯥꯗ ꯗꯥꯛꯐꯝ ꯑꯃꯁꯨ ꯂꯩ ꯍꯥꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯥꯅ ꯊꯛꯂꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯇꯔꯀꯤ ꯆꯨꯔꯨꯞꯅꯤ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯇꯔꯀꯤ ꯃꯆꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩ ꯃꯥꯕꯨ ꯊꯤꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯔꯒꯤ ꯑꯁꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯏꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯐꯥꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯃꯄꯥꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯝꯒꯅꯤ ꯃꯤꯁꯇꯔ ꯃꯄꯥ ꯅꯤꯀꯣꯂꯥꯏꯅ ꯑꯩꯒꯤ ꯌꯦꯛꯅꯕꯒꯤ ꯂꯤꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯝꯕ ꯌꯦꯛꯅꯕꯅ ꯏꯆꯥꯅꯨꯄꯥꯕꯨ ꯐꯥꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯁꯔꯒꯤꯗ ꯄꯤꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯤꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯀꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯌꯦꯡꯉꯨ ꯑꯗꯨꯒꯗꯤ ꯁꯔꯒꯤꯅ ꯕꯣꯛꯁ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯛꯊꯠꯂꯕ ꯗꯤꯃꯤꯇ꯭ꯔꯤꯒꯤ ꯈꯨꯠꯁꯥ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯁꯔꯒꯤ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯔꯛꯏ ꯃꯄꯥꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ 20 ꯃꯤꯂꯤꯌꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯁꯔꯒꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯨ ꯄꯤꯊꯣꯛꯈꯣ ꯃꯄꯥꯅ ꯋꯥꯐꯝ ꯑꯁꯤ ꯄꯩꯁꯥ ꯈꯛꯀꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯁꯔꯒꯤ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨ ꯍꯥꯏꯔꯛꯏ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯇꯦ ꯑꯗꯣꯝꯅ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯈꯣ ꯑꯗꯨꯒ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯊꯥꯗꯣꯛꯍꯜꯂꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯃꯄꯥꯅ ꯋꯥꯐꯝꯁꯦ ꯄꯩꯁꯥ ꯈꯛꯀꯤ ꯅꯠꯇꯦ ꯄꯋꯥꯔꯒꯤ ꯋꯥꯐꯝꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯩꯁꯥ ꯄꯤꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯁꯦ ꯃꯤꯀꯤ ꯊꯤ ꯑꯁꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯧꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯀꯤꯕꯁꯤ ꯃꯈꯣꯏꯗ ꯎꯠꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯂꯛꯂꯤꯕ ꯑꯩꯒꯤ ꯄꯋꯥꯔ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯃꯒꯨꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯂꯒꯅꯤ ꯃꯁꯤꯗ ꯁꯔꯒꯤꯅ ꯁꯥꯎꯅ ꯅꯪꯅ ꯀꯔꯤꯁꯨ ꯁꯦꯝꯒꯠꯈꯤꯕ ꯂꯩꯇꯦ ꯁꯨꯞꯅꯒꯤ ꯅꯪ ꯑꯁꯦ ꯗ꯭ꯔꯒ ꯗꯤꯂꯔ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯈꯨꯠ ꯊꯥꯔꯛꯏ ꯑꯗꯨ ꯃꯥꯅ ꯐꯥꯈ꯭ꯔꯦ ꯃꯄꯥꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯀꯟꯊꯣꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯑꯩꯉꯣꯟꯗ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤ ꯑꯗꯣ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯅꯪꯒꯤ ꯅꯊꯛꯇ ꯇꯥꯒꯅꯤ ꯃꯁꯤꯒꯤ ꯃꯄꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯊꯛꯇ ꯏꯔꯥꯜ ꯁꯤꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯔꯒꯤꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯤ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯍꯦꯛ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯄꯨꯡꯐꯝ ꯑꯗꯨꯗ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯈꯪꯂꯕꯅꯤ ꯃꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯔꯕꯁꯨ ꯃꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯂꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯗ ꯁꯔꯒꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯅꯤ ꯃꯁꯤꯗ ꯁꯔꯒꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪ ꯑꯁꯤ ꯀꯌꯥꯗ ꯑꯣꯏꯖꯕ ꯊꯤꯈ꯭ꯔꯕ ꯃꯤꯁꯛꯅꯣ ꯃꯄꯥꯅ ꯈꯨꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯁꯛꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯃꯐꯝꯁꯤꯗ ꯍꯜꯂꯛꯄꯗꯨ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯁꯔꯒꯤꯅ ꯃꯀꯣꯛ ꯀꯛꯇꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯅꯣꯡꯁꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯦ ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪ ꯑꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯃꯄꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯔꯒꯤꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯗꯤꯃꯤꯇ꯭ꯔꯤꯁꯤꯕꯨ ꯒꯦꯡ ꯂꯤꯗꯔꯁꯤ ꯆꯪꯂꯒ ꯂꯥꯎꯈꯠꯇꯨꯅ ꯍꯧꯗꯣꯛꯂꯤ ꯃꯥꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯀꯤ ꯇꯦꯕ꯭ꯂꯦꯠ ꯈꯔꯁꯨ ꯄꯤꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯍꯤꯡꯍꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧ ꯑꯃꯅꯤ ꯗꯤꯃꯤꯇ꯭ꯔꯤꯒꯤ ꯈꯨꯠꯁꯥ ꯑꯃ ꯀꯛꯊꯠꯈꯤꯔꯕꯅꯤꯅ ꯃꯁꯤꯗ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯗꯨꯅ ꯏꯟꯐꯦꯛꯁꯟ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯇꯦꯕ꯭ꯂꯦꯠ ꯄꯤꯁꯤꯜꯂꯛꯂꯤꯕꯁꯤ ꯗꯤꯃꯤꯇ꯭ꯔꯤꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯁꯣꯛ ꯑꯄꯟꯇꯅ ꯄꯤꯛ ꯊꯜꯂꯦ ꯍꯧꯖꯤꯛ ꯗꯤꯃꯤꯇ꯭ꯔꯤꯅ ꯅꯨꯄꯥꯁꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯕꯨ ꯍꯤꯡꯍꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯅ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯕꯤꯔꯕꯅꯤ ꯗꯤꯃꯤꯇ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯈꯣꯟꯖꯦꯜꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯋꯥ ꯉꯥꯡꯂꯛꯄꯁꯤꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯗꯤꯃꯤꯇ꯭ꯔꯤꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯪꯊꯣꯛꯈꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯈꯨꯟꯒꯠꯇꯨꯅ ꯑꯃꯨꯛ ꯄꯤꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯗꯤꯃꯤꯇ꯭ꯔꯤꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯂꯣꯏꯅ ꯌꯥꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯂꯤꯞꯁꯣꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯅꯨꯄꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯐꯥꯏꯜ ꯑꯃ ꯈꯨꯠꯁꯤꯟꯅꯔꯛꯂꯦ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯀꯦꯂꯤꯞꯁꯣꯅ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯣꯃꯦꯔ ꯑꯣꯖꯗꯃꯤꯔ ꯀꯧꯏ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯍꯥꯛ ꯑꯦꯟꯀꯥꯔꯥꯒꯤ ꯆꯤꯡ ꯑꯃꯗ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯏ ꯄꯥꯎꯁꯤ ꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯦꯂꯤꯞꯁꯣꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯀꯦꯂꯤꯞꯁꯣꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯒꯤ ꯁꯛꯇꯝ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯐꯣꯔꯦꯅꯔ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯅꯨꯄꯥꯁꯤꯕꯨ ꯐꯣꯔꯦꯅꯔꯅ ꯃꯥꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯂꯦ
ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯀꯦꯂꯤꯞꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯊꯥꯖꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯕꯣꯁꯇꯒꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯗꯕꯜ ꯄꯤꯍꯟꯒꯗꯕꯅꯤ ꯃꯁꯤꯗ ꯐꯣꯔꯦꯅꯔꯅ ꯅꯣꯛꯇꯨꯅ ꯗꯕꯜ ꯅꯠꯇꯦ ꯇ꯭ꯔꯤꯄꯜ ꯄꯤꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ 1 2 3 ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯃꯤꯠ ꯐꯥꯎꯕ ꯀꯨꯞꯇꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯣꯔꯦꯅꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯑꯂꯦꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯄꯥꯡꯊꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯂꯦꯛꯁꯤꯅ ꯑꯣꯃꯦꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯟꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯂꯤꯞꯁꯣꯅ ꯁꯔꯒꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯣꯃꯦꯔ ꯀꯧꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯔꯀꯤꯒꯤ ꯆꯤꯡ ꯑꯃꯗ ꯂꯩꯕ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯄꯤꯔꯛꯄꯗ ꯁꯔꯒꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯑꯃꯗꯤ ꯃꯥꯕꯨ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔꯒꯤꯅ ꯃꯥꯒꯤ ꯃꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯔꯗꯔꯟ ꯇꯔꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯣꯃꯦꯔꯅ ꯂꯩꯔꯤꯕ ꯃꯣꯅꯦꯁꯇ꯭ꯔꯤꯁꯇꯨ ꯂꯩ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯕꯤꯜꯗꯤꯡꯁꯤꯒꯤ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯀꯥꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯊꯪ ꯂꯥꯛꯇꯨꯅ ꯕꯤꯜꯗꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯄꯥꯛꯊꯗꯨꯅ ꯃꯈꯣꯜ ꯑꯃꯠꯇ ꯂꯥꯍꯣꯟꯗꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯒꯦꯡ ꯃꯦꯝꯕꯔ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯨ ꯇꯩꯔꯕ ꯄꯤꯟ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯇꯣꯞꯄ ꯒꯥꯔꯗ ꯑꯃꯁꯨ ꯍꯨ ꯇꯩꯔꯕ ꯄꯤꯟ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯜ ꯂꯥꯍꯣꯟꯕ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯒꯥꯔꯗ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅ ꯃꯈꯣꯜ ꯂꯥꯍꯣꯟꯕ ꯇꯧꯗꯨꯅ ꯏꯟꯅꯔꯤꯕꯅꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯒꯥꯔꯗꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯂꯤꯠꯇꯨꯅ ꯂꯥꯛꯂꯤ ꯃꯥꯅ ꯇꯨꯡꯗ ꯅꯛꯅ ꯏꯟꯅꯔꯤꯕꯁꯦ ꯒꯥꯔꯗ ꯑꯅꯤꯁꯤꯅ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯥ ꯍꯧꯖꯤꯛ ꯃꯊꯛ ꯊꯪꯕ ꯀꯥ ꯁꯣꯝꯗ ꯂꯥꯛꯂꯦ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯒꯥꯔꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯉꯛ ꯂꯩꯊꯦꯛꯂꯦ ꯑꯗꯨꯒꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯅ ꯂꯣꯏꯅ ꯃꯈꯣꯜ ꯑꯁꯤ ꯇꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯣꯃꯦꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯀ꯭ꯔꯦꯚꯟꯗ ꯍꯟꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯒꯦꯡ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯥꯗꯣꯔꯛꯂꯦ ꯑꯗꯨꯒꯗꯤ ꯁꯔꯒꯤ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯥ ꯑꯃꯗ ꯆꯣꯡꯕꯒꯤ ꯃꯇꯧꯒꯨꯝ ꯆꯣꯡꯗꯨꯅ ꯐꯛꯂꯥꯡꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯌꯥꯝ ꯑꯁꯤꯅ ꯂꯦꯞꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯛꯂꯥꯡ ꯑꯃꯗꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯆꯣꯡꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯍꯥꯠꯄ ꯂꯦꯞꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯔꯒꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯔꯤꯕꯁꯤ ꯂꯥꯞꯅ ꯂꯩꯕ ꯆꯤꯡꯃꯥꯏ ꯑꯃꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯀꯥꯞꯁꯤꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯔꯒꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯠꯄ ꯂꯦꯞꯇꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯗꯤꯃꯤꯇ꯭ꯔꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯣꯃꯦꯔ ꯍꯥꯏꯔꯤꯕ ꯒꯦꯡ ꯂꯤꯗꯔꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯁꯔꯒꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯊꯣꯝꯕꯗ ꯃꯥ ꯊꯣꯡꯅꯥꯎꯗꯒꯤ ꯇꯥꯒꯦ ꯇꯧꯔꯦ ꯌꯥꯝꯅ ꯊꯨꯅ ꯁꯔꯒꯤꯅ ꯃꯥꯕꯨ ꯌꯥꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯁꯔꯒꯤꯅ ꯍꯪꯂꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯗꯥꯏꯗ ꯂꯩ ꯃꯤꯁꯇꯔ ꯑꯣꯃꯦꯔꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯀꯩꯗꯧꯅꯨꯡꯗ ꯐꯪꯂꯔꯣꯏ ꯃꯤꯁꯇꯔ ꯀ꯭ꯔꯦꯕꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒ ꯁꯔꯒꯤꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯗ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯄꯟꯊꯗꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯀꯥꯞꯁꯤꯜꯂꯛꯂꯦ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯃꯔꯨ ꯑꯁꯤꯅ ꯄꯥꯟꯗ꯭ꯔꯤꯉꯩ ꯁꯔꯒꯤꯅ ꯑꯣꯃꯦꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯦꯟꯗꯨꯅ ꯃꯈꯥꯗ ꯆꯣꯡꯊꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯡꯂꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯥꯁꯤꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯛꯂꯤꯕꯅꯤ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡꯒ ꯆꯦꯟꯅꯗꯨꯅ ꯃꯈꯣꯏ ꯃꯈꯥꯁꯤꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯑꯣꯃꯦꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯔꯒꯤꯅ ꯈꯜꯂꯤ ꯃꯥꯗꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛꯅꯤꯅ ꯃꯁꯥꯗ ꯑꯁꯣꯛꯄ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯑꯣꯃꯦꯔꯕꯨ ꯆꯤꯡꯈꯠꯇꯨꯅ ꯍꯪꯂꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯤꯕꯅꯣ ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯍꯜꯂꯤꯕꯁꯤꯅ ꯀꯅꯥꯅꯅꯣ ꯍꯧꯖꯤꯛ ꯑꯣꯃꯦꯔꯅ ꯈꯨꯝꯂꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯔꯥꯏꯅꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛꯄꯨ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯈ꯭ꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯅ ꯄꯣꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ ꯁꯔꯒꯤꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯀꯌꯥ ꯑꯃ ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯤꯕꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯁꯔꯒꯤꯅ ꯑꯣꯃꯦꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯈꯟꯖꯤꯜꯂꯒ ꯄꯥꯛꯊꯗꯨꯅ ꯂꯩꯔꯦ ꯃꯊꯛꯂꯣꯝꯗꯒꯤ ꯌꯥꯝꯂꯕ ꯅꯨꯡꯁꯤꯡꯅ ꯊꯣꯝꯖꯤꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯐꯣꯔꯦꯅꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯉꯁꯥꯏ ꯁꯔꯒꯤꯅ ꯍꯨ ꯇꯩꯔꯕ ꯄꯤꯟ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯁꯤꯗꯒꯤ ꯄꯤꯟ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯨ ꯁꯤꯖꯤꯟꯅꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯁꯤ ꯇꯟꯖꯥꯁꯤꯗ ꯃꯐꯝꯁꯤꯗ ꯒꯥꯔꯗ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯣ ꯐꯣꯔꯦꯅꯔꯅ ꯈꯨꯝꯂꯛꯏ ꯃꯐꯝꯁꯤꯗ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯨ ꯃꯈꯜ ꯑꯁꯤ ꯄꯦꯇꯔꯅꯣꯁꯇꯔ ꯍꯥꯏꯔꯤꯕ ꯂꯩ ꯑꯗꯨꯒꯤ ꯃꯔꯨ ꯇꯛꯈꯥꯏꯗꯨꯅ ꯁꯦꯝꯕꯅꯤ ꯃꯁꯤꯕꯨ ꯁꯦꯝꯂꯛꯂꯤꯕ ꯃꯍꯥꯛ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯒꯗꯕꯒꯤ ꯇꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯐꯣꯔꯦꯅꯔꯅ 1 2 3 ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣल ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯤꯠ ꯐꯥꯎꯕ ꯀꯨꯞꯇꯕ ꯃꯈꯩ ꯒꯥꯔꯗ ꯅꯨꯄꯥ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯇꯣꯞꯄ ꯒꯥꯔꯗ ꯑꯁꯤꯕꯨ ꯐꯣꯔꯦꯅꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯨ ꯇꯩꯔꯕ ꯄꯤꯟ ꯑꯁꯤꯅ ꯃꯥꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯗꯤꯃꯤꯇ꯭ꯔꯤꯁꯨ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯂꯦꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯈꯨꯠꯁꯥ ꯑꯃ ꯀꯛꯊꯠꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯕꯨ ꯄꯨꯂꯤꯁꯁꯤ ꯊꯥꯗꯣꯛꯍꯜꯂꯦ ꯑꯂꯦꯛꯁꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯄꯄꯥꯅ ꯁꯥꯗꯥꯟꯕ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯁꯤꯗ ꯗꯤꯃꯤꯇ꯭ꯔꯤꯅ ꯑꯩꯅꯗꯤ ꯑꯗꯣꯝꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯩ ꯑꯂꯦꯛꯁꯤꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯝꯁꯨ ꯁꯥꯡꯅ ꯈꯥꯛꯂꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯛ ꯑꯣꯟꯕꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯥꯎꯕ ꯂꯩꯇꯅ ꯁꯛ ꯈꯪꯂꯤ ꯗꯤꯃꯤꯇ꯭ꯔꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯅꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯄꯥꯅ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯔꯛꯂꯕ꯭ꯔꯥ ꯃꯁꯤꯗ ꯑꯂꯦꯛꯁꯤꯅ ꯅꯣꯛꯇꯨꯅ ꯅꯪꯒꯤ ꯄꯄꯥꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ
ꯅꯪꯒꯨꯝꯕ ꯄꯥꯡꯗꯕ ꯃꯤꯀꯤ ꯊꯤꯑꯣꯏꯕ ꯃꯥꯅ ꯅꯨꯡꯁꯤꯗꯕ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ 20 ꯃꯤꯂꯤꯌꯟꯒꯤ ꯁꯦꯟꯐꯝ ꯄꯤꯌꯨ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯅꯄꯥ ꯅꯤꯀꯣꯂꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯅꯍꯥꯛ ꯑꯁꯦ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯏꯕ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ ꯁꯪꯁꯥꯔꯁꯤꯗ ꯅꯪꯅ ꯄꯣꯛꯂꯛꯂꯤꯕꯁꯦ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯉꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯁꯨ ꯁꯣꯏꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯄ ꯅꯠꯇꯦ ꯅꯪꯒꯤ ꯅꯌꯥꯝꯕ ꯁꯔꯒꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯤꯃꯤꯇ꯭ꯔꯤꯁꯤ ꯉꯛꯄ ꯐꯥꯎꯔꯦ ꯑꯂꯦꯛꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯅꯈꯣꯏ ꯅꯆꯤꯟꯅꯥꯎ ꯑꯅꯤꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯎꯍꯧꯏ ꯇꯧꯕꯇꯕꯨ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯠꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯗꯤ ꯃꯍꯧꯁꯥꯗꯒꯤ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ ꯃꯗꯨꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯪꯕꯨ ꯑꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯗꯤꯃꯤꯇ꯭ꯔꯤꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯔꯒꯤꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯃꯥꯅ ꯀꯅꯥꯕꯨ ꯃꯥꯡꯅꯅꯕ ꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯣ ꯃꯁꯤꯗ ꯑꯂꯦꯛꯁꯤꯅ ꯑꯣ ꯅꯪꯒꯤ ꯅꯌꯥꯝꯕ ꯁꯔꯒꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯑꯁꯦꯡꯕꯃꯛꯀꯤ ꯈꯪꯗꯕ꯭ꯔꯥ ꯂꯥꯎ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯕꯨ ꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯄꯦꯟ ꯗ꯭ꯔꯥꯏꯚꯇ ꯌꯥꯎꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯕꯨ ꯀꯥꯞꯊꯣꯛꯇꯨꯅ ꯎꯍꯜꯂꯦ ꯍꯥꯏꯕꯗꯤ ꯁꯔꯒꯤꯅ ꯖꯦꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯁꯤꯃꯤꯌꯣꯟ ꯆꯔꯅꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯂꯤꯗꯔꯗꯨꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯐꯦꯁ ꯁ꯭ꯀꯦꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯔꯒꯤꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯡꯁꯤꯡ ꯊꯣꯛꯂꯤꯕꯁꯤ ꯂꯣꯏꯅ ꯎꯔꯦ ꯑꯗꯨꯒ ꯃꯈꯥꯗꯅ ꯀ꯭ꯔꯦꯚꯟ ꯗ ꯍꯟꯇꯔ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤꯁꯨ ꯎꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯗꯤꯃꯤꯇ꯭ꯔꯤꯁꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯂꯦꯛꯁꯤꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯁꯔꯒꯤ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯦꯚꯟ ꯗ ꯍꯟꯇꯔ ꯍꯥꯏꯅ ꯈꯪꯅꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯗꯤꯃꯤꯇ꯭ꯔꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀ꯭ꯔꯦꯚꯟ ꯗ ꯍꯟꯇꯔ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯂꯩꯕ꯭ꯔꯣ ꯃꯗꯨꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯕꯨ ꯀꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯚꯥꯞꯅ ꯁꯥꯖꯤꯟꯗꯨꯅ ꯄꯨꯊꯣꯛꯄ ꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯈꯜꯂꯤ ꯑꯂꯦꯛꯁꯤꯅ ꯈꯨꯝꯂꯛꯏ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯍꯥꯟꯗꯒꯤ ꯅꯪꯒꯤ ꯅꯌꯥꯝꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪꯅ ꯆꯞ ꯆꯥꯅ ꯈꯪꯂꯝꯗ꯭ꯔꯦ ꯃꯥꯅ ꯍꯥꯠꯀꯗꯕ ꯃꯤꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯃꯥꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯃꯥꯡꯗ ꯁꯔꯒꯤꯕꯨ ꯅꯨꯡꯁꯤꯡꯅ ꯐꯨꯝꯖꯤꯟꯈꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯂꯦ ꯒꯦꯡ ꯃꯦꯝꯕꯔ ꯑꯅꯤꯁꯤꯅ ꯅꯨꯡꯁꯤꯡꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯑꯇꯣꯞꯄ ꯒꯦꯡ ꯃꯦꯝꯕꯔ ꯑꯃꯅ ꯐꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯔꯦꯀꯣꯔꯗꯤꯡ ꯂꯧꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯚꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯁꯔꯒꯤꯗꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄꯗꯨꯗꯤ ꯐꯠꯇꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯃꯀꯣꯛ ꯅꯨꯡꯗ ꯐꯨꯖꯤꯟꯍꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯒꯥꯔꯗ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯂꯩꯊꯦꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯀꯦꯂꯤꯞꯁꯣꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯇꯧꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯔꯥꯏꯅꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯡ ꯊꯥꯛꯄ ꯑꯣꯏꯔꯝꯂꯦ ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯝꯗꯁꯨ ꯁꯤꯠ ꯅꯥꯟꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪꯕꯨꯁꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯊꯤꯔꯛꯂꯒꯅꯤ ꯑꯗꯨꯒꯗꯤ ꯀꯦꯂꯤꯞꯁꯣꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯀꯣꯠ ꯁꯨꯠ ꯂꯤꯠꯄ ꯃꯤꯑꯣꯏ 5 ꯆꯪꯁꯤꯜꯂꯛꯂꯤꯕꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯁꯔꯒꯤꯅ ꯌꯥꯝ ꯊꯨꯅ ꯅꯪ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯔꯣ ꯑꯗꯨꯒ ꯑꯦꯌꯔꯄꯣꯔꯠ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯀꯗꯕꯅꯤ ꯅꯪꯕꯨ ꯄꯤꯛꯑꯞ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯤ ꯊꯥꯔꯛꯀꯦ ꯃꯁꯤꯗꯒꯤꯗꯤ ꯀꯦꯂꯤꯞꯁꯣꯅ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁ ꯑꯁꯤꯗꯒꯤ ꯅꯥꯔꯣꯟꯗ ꯊꯣꯛꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡꯅꯗꯤ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯗꯤꯃꯤꯇ꯭ꯔꯤ ꯑꯃꯗꯤ ꯑꯂꯦꯛꯁꯤꯁꯤ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯑꯂꯦꯛꯁꯤꯅ ꯎꯄꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯃꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯁꯤꯗ ꯍꯤꯗꯥꯛ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯑꯅꯥꯕꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕ ꯉꯝꯂꯤꯕꯅꯤ ꯗꯤꯃꯤꯇ꯭ꯔꯤꯅ ꯍꯪꯉꯤ ꯅꯪꯕꯨ ꯀꯔꯤ ꯑꯅꯥꯕ ꯂꯩꯕꯅꯣ ꯑꯂꯦꯛꯁꯤꯅ ꯑꯩ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯥꯗꯨꯅꯇ ꯂꯩ ꯃꯌꯥꯝꯅꯁꯨ ꯑꯩꯁꯤ ꯅꯥꯒꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯎꯁꯤꯠꯇꯦ ꯑꯗꯨꯒ ꯀꯔꯤ ꯂꯩꯅꯥꯅ ꯅꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯄꯄꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗꯦ ꯃꯥꯗ ꯅꯠꯇꯦ ꯑꯩꯒꯤ ꯍꯦꯛ ꯄꯨꯜꯂꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗꯦ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩ ꯑꯁꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯂꯩꯅꯥ ꯆꯦꯟꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯄꯥꯡꯒꯜ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯑꯩꯕꯨ ꯁꯛꯇꯤ ꯄꯤꯕ ꯉꯝꯒꯗꯕ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯨꯝꯗꯨꯅ ꯊꯤꯒꯠꯂꯛꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯝꯅ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯊꯤꯔꯨꯕ ꯃꯇꯨꯡꯗ ꯕꯥꯏꯑꯣꯀꯦꯃꯤꯁ ꯑꯣꯏꯕ ꯃꯥꯏꯜꯁ ꯋꯥꯔꯦꯟ ꯀꯧꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯊꯦꯡꯅꯈꯤꯕꯅꯤ ꯃꯍꯥꯛ ꯑꯗꯣ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯗ ꯊꯕꯛ ꯇꯧꯏ ꯃꯤꯑꯣꯏꯕꯒꯤ ꯇꯧꯕ ꯉꯝꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯔꯨꯛ 10 ꯍꯦꯟꯒꯠꯍꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯗꯅꯤ ꯃꯥꯅ ꯔꯤꯁꯔꯆ ꯇꯧꯔꯤꯕꯁꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯄꯥꯡꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯂꯦꯛꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯊꯤꯜꯂꯝꯂꯤꯕ ꯄꯥꯏꯞ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯎꯟꯁꯥ ꯑꯁꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯃꯛꯅ ꯍꯥꯏꯖꯔꯤ ꯑꯗꯨꯝꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯎꯟꯁꯥ ꯄꯨꯝꯕ ꯔꯥꯏꯅꯣ ꯑꯃꯒꯤ ꯃꯇꯧꯗ ꯑꯣꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯟꯅꯅꯕ ꯃꯤꯁꯛ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯑꯍꯣꯡꯕꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯈꯥꯡꯐꯝ ꯈꯪꯗꯕ ꯆꯩꯅꯥꯈꯣꯜ ꯑꯃꯗꯤ ꯐꯥꯎꯏ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯁꯤꯗ ꯈꯨꯠꯅ ꯊꯥꯗꯨꯅ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯨꯊꯣꯔꯛꯈꯤꯕ ꯃꯍꯤ ꯑꯁꯤꯕꯨ ꯕꯦꯒ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯄꯥꯏꯞ ꯑꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯐꯤꯕꯝꯗ ꯑꯣꯜꯂꯨꯔꯕ ꯑꯂꯦꯛꯁꯤ ꯑꯁꯤ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯗ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯦ ꯃꯇꯧꯁꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯥꯒꯤ ꯅꯪꯒꯜꯗ ꯄꯣꯔꯤꯕ ꯕꯦꯒ ꯑꯁꯤꯗ ꯍꯤꯗꯥꯛ ꯍꯥꯞꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯂꯦꯛꯁꯤꯅ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯅꯨꯡꯗ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯁꯥꯊꯤꯔꯕ ꯁꯥ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯄꯄꯥꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯕꯤꯖꯤꯅꯦꯁ ꯈꯨꯗꯤꯡꯃꯛꯄꯨ ꯂꯧꯁꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯊꯝꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯐꯖꯔꯕ ꯆꯥꯟꯁ ꯑꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕꯤꯔꯕꯅꯤ ꯑꯗꯨꯃ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯃꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯃꯁꯤꯗꯒꯤ ꯗꯤꯃꯤꯇ꯭ꯔꯤꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ
ngasi phawbusda aigi pana ibu pangdaba miki thini haiduna karimata ijat salman pibide maramaduna aina su aigi phangpham thokpa ijat adu pamli bani tabudu nangna khangadabadi aigi family da aina namthak to haibududi oithoktabani maramaduna nangna hairi wafamadu aina kaidungdi yaba ngamloi asun hairkudagi alexi si shawning madu loigre masti pantadana dimitri bu hatna nabaki de magi makok to nomoi namgre tanjasta magi assistant oribu nupa si chanchilaktuna aikhoigi gang member sing adu pau phaunaba matangam khidre makoi hinglibara sikhravara haibasu amata khangre masti alexina aduna takpadi Karven da hunter hariba misagado hujik phawba hingli asuna hainari god of chanchilaktuna sakhangdaba miyo ema khoigi buildings da changla haiduna pau pirare masti makhoina khalibana Karven da hunter hariba bisagasi laklaboi ninglore marmadona leiriba god khudimang nongoi em tawduna siam shaduna leinakre tabudu lip ki thong se hangdorpu matamdadi foreigner haribu nupa si oiramle mana 1 2 3 haiduna masing thibiga loinana leiba miyo sing sibu hypnotize tawduna mind control tawsinkre god amagidi nongmai si mangon doina onsin handuna thamamle masigi matungda mana sangsilaktuna dimitri gi mamangda pukham da yaudun leiriba sa athak sing sum man sari tabudu mafamsta leiriba sing usdi mit phawu kuptaba makai chumdring leptun leinariba ngaktani makoina gyan taduni yengthorku matamda foreigner haribu nupa asidi achapu chadun leirama si ubada alexia haribu nupa asidi ngakpada loikre adugu mana noktuna hari nangonda selibu magun si angakpani thagatningai tabudu madugi thawangado matungdadi aingonda sirinarkanu natrabadi nangi namit adu khotokani adubu foreigner haribu nupa asidi thawsade achapu chadun lei matangi sindana sargina calypso bu lakpa ngaidun leiribani mafamsida calypso bu plan amana thilagle hojek sargina hairi aina maram oiduna nangmusu awafamda tahalle calypso na dimitri gi maramdadi paw khanglabra hain hangli sargina magi maramdadi paw amata phangba leite hain khumi masigi matungda makhoini si jungle phawduna sargi gi leifamda laglibani calypso na hangli ekhoina saliba su kadaidana sargina mafamse ekhoi imagi mingda leiba property ni aingonda imana pibiram lan haibabu masi mangaire asumna makhoini si wari sanaduna chalingai sargina kanagumma leibagi ingida sipangle mustigi chap leptuna koilei leiduna thi bahorale adugadi khangudra kai makhalam chongthoroktura maga namnakre masi ubde calypso ste pakatpada loire hoje kai siga sargi si yamna kan namnari mana amada henjin bangamlade kai sina chongsilakpa matamda sargina namnur ma phar thamkre aduga hairi kai dongda nangna ibo hat pangamnada manate mafam se aigi jaga ani maramaduna yamathuna chakro masi haraduna hek thadokpu kai si yamathuna chuongdru mafam stegi senkre calypso ding ngakduni yengaga leiribani sargina hairi piklingai digi aina mabu masak khanglai du ma hojikti mapung murei phana chaure asumna karimata thausadana phongdor pusida calypso na o nang ste asengmu ki angawbu mini dana asumna makhoi ni si wari sana sana na dum changsinkre nakalamdana alexi sulai mana hairi Karven bu aina hana na bo honari base aigi oina kana ba kayama leibadagi ni tabudu nang na mabu hana na magi makta koithi thiri basi kari no haiduna foreigner da mana hangli misda foreigner na kumi aigi boss ado sangsas da leiri ba mi hat pasingi manung da khwaiti makok thong ba mi hat ba mani aina phangjari ba sakti khudima ase mangon dagi tamjaduna phangba ngaktani mahakpu aigi hek pokmina ba yambani haiduna so aina khallibani mahakpu hitman haiduna so mayamna khangnaribani tabudu club amagi manungda aigi boss pu sakhangda ba misaga mana mangak thattuna hatok piramne mahakpu haliba do tai kana sunate Karven hariba misaga donani madugi matungdagi aina mabu hatna nabagi damakta prithibigi mafam khudimakpu aina sin thungna mabu thikiwani tabudu Karven haribasti matik chana hai singlaba hunter amani magi oina asonma matalaite masi matungda mana dimitri de yenga hairi tabudu nangna di magi asonbo oigada potsak ma phajinduna thamamle masibu si narga ina Karven bu maiti ba pibu ngamgadoribani masti alexina wa koi thoktuna leiganu nangna haining libo wafam to samjilaka phongdo hojek foreigner na lai makhalam puthorle adu man hairi masi paternoster hain khangnariba leiyaduni masi gi maru takhaiduna sema mahi du yama tamthiba hu makhalamani Karven na lai makhalasi hu sinai haibase in khangle tabudu ngakli wafam di masi gi lai makhalase Siberia gi aknaba mafam amakhakta da phangmani maramaduna Karven da hunter haiba misagasi masigi lei makhalasi phangliba Siberia gi mafam adu da shoidena maki lotun leirangani haibase aina khanglamani asuna harpudagi makhoi kangbuna Karven bu phana nabagi demakta Russia gi Siberia da sanna nabagi demakta sem chakre matangi sindana sargi gi leifam yumori bu manungsta leiribu pochai sing chu mana yamna kupna yengsilli matang mana sum yenglakpa matamda asabu murti magi makok leiribu sigi manungda aronba batan ma leiribu su ure masiu man namlu matamdadi masing yablaba makhal makha kya gi khusuklai kyama magi mamamukta tholale hujik mana crossbow haina khangnari tenjai kap khulai sibu lokthok tuni yengli tanjasta tunglomdagi sargina section payu natrabudi sopan nangani hairi calypso mangonda em lowdun leirga hairi ai su tien kap yamna her komisagamani mafamsda leiribo polam sing sig maramda ya mana calypso loina khangi paternoster bin haina khangnari ba hu chen ba lei sibu chumana masak khangli magi knowledge da sargi sungak ba phawi amadi mabu thagat pa su phongdoli adu calypso hairi mafamsda thamlibo polam sing sibu nang kari da sinage haiduna tawribanu masda sargina mamangda calypso mangonda pitakiba si de hiraki likligi patra masasi puthoktur hangli masigi posakasi karino haibasi nang na ingonda hana takadawani calypso madu aigi ibokna piramba polam amani
lam koibagi khongchat amada ibok ka thengnaduna madu aingon pirakibani sargina hairai mafam adu da paisili bu polam singa do nangi masigi hidak singa manan shamgat nabagi tamak to honaramani Calypsona aigi ibodo magic ki oiba idea sing khangbi nupi makhalamani magi manakta di angang ang popochai kyam su leiribani aigi ma babana di magi maramta nongta su takte tabudu aigi ibodo yamna powerful oibi nupi amani haibse aini khangi kanagumba so open nangdun leiba misak amada madugi hidak tu pithak batarabadi karimata so open nangkhidaba aduga chap manana oirakani haina ibok na ingon phongdoklami tabudu matam madu tadi ai si angang ori maramaduna ibok na ingon da hairam li wafam singa do aina karino haiba bhab ta khide Sargina masigi polama sinani aigi thawai kan birakibado aina haribasi awoi makini masi hek thakla matungdani aingonda awon ba kyama lakhibasi masida Calypso si amna ngakbo phawrami adu hairai hoi chumi nangonda awon ba lakpa haibabu shamgi matugum oirakliba duni Sargina masigi hidak sida yauri masal singdo kari no haibsine ni khanglibasi masigi manaba topi hidak ti mangonda gi lobu yar roidra masida Calypso na aikhoini saluriba khongset adu gi hek matungdagi di aigi bok tu sikhrabani na maga amuhana su thengnaba phangkhidre asumna harkada sargi si wam set amata ngangkhidre Hojik Calypso makhatari aigi aron ba paumi gi matungina Rhino haribu nupa adu gi timna nangbu thina na bagi damta thokre hai aduna ngai hakki matungda makhoi mafam sta soidin yorak yare Calypso makhatari aina haidra sargi nangna sumna nangi lambi sta leptana sangsin batarwadi nanga nakna ruba singdi soidin baki khudong thi batagani haiduna adubu nang hojik akiba mata leitana makhoi singdu thengaina na bagi damta sem sarabra Mr. Sargina napal gloina kumlai masigumba lanpham sigi damakta ai si sem sadana matam supuda leirabani aiga thengaina bada matik chaba yengna ba mata leite aibu maithiba pibu ngamga da kana mata leiba nate aduna karamba pochakta natraga kanabu aina kiruga da bano Mr. Calypso na nanga tawkiba thabak singa dugi mahi phol na sana phangjabani maramaduna nangsu soidana makya wafam da tagani Mr. Sargina karigi damakta aina wafam da taga doribano maramdi aina aranba phattaba thabak amata tawkiba leite Mr. Calypso na sangsilaktuna nangna asoiba aranba thabak amata tawrudrabasu nangi nanaw nupa Dimitri na awafam da tariba sikhang masi haramnaga thokre nakalamadana Rhino gi kangbu se hojek Sargina leiriba Siberia gi mafam sidi yausilagle foreigner haribnu pasna Sargi da kapna bagi damakta husian ba tongan makhal gi khulai masu putharali Alexina masibu karino haidana hamni foreigner na hairi masigi formula si MI6 na semkibani kariguma masina bu kapri batarabadi miyoi dugi mamitta tamthirba saktam kya mu uraklagani aduga masa pumba lengbi atana paralyze tawgani madugi matungde yamna kiningai masak oiba khusi de siga dawriwani asun harpada Alexi si yamna harauna nokserami nakalamadana Sargi si ulai magi phone de call tawsirale Sargi na hairi aigi number sidi shukni gi Dimitri khaktan khangmani masa hardana phone si oktuna dima nang kadai de leibna hami Mr. Dimitri na nangonda phone tawna na bagi damakta makhoina force tawbudagi aina tawrapani masa abga Alexi na phone si munkhre Duguman hairi nanang nupa Dimitri se hauji hingli haibse nangna khanglaba natra Mr. Sargina nangna pamli basi karino Alexina kumi akiba pakhatpa amata leitana punsi si nungai ni hingma dunia ni pamli basi aduguman makhatari nangonda hauji option ani khaktang lai ahan badudi nangi papa bu nangna nungsidriba aduga chamanana aina su nungsidribani maramaduna nang ai amadi nangi chamjiraba nanang nupa aikhoi hum si punduna chatmina bakari kai haibadi aikhoi hum partner oimina si haibani adubo ani suba option na aina nangbu hatpa sini adu Alexina wangang loitringi da Sargina phone si kapthatre masdagi man hari wafam si Sargini yaningdre habasi Alexina su bhabtare masdagi man hairi hojikti ma bu koiti thiraga hat pata awani masi matungda makhoi kangbu si Sargini leiribu pham si yosilagle magi team member singna powerful oibu khusuklai kyam su putharali bani ma bu phana da lang kyam su yauri bani Alexina mayam sta laudun hairi jungle si mafam khudi makta ma bu thigada bani ma bu hatolaga asi baksang do mafam sta pudun lakada bani karigum madu ngamloidaba oirgana nakhoi amata mafam sta halakanu masing matung degi makhoi kangbuna Sargi bu phana nabagi damakta matik jar bu khulai sing paidun sangsin khre aduga somdana Sargi na su makhoi ge thengai na nabagi damakta sem shadun laire magi aron ba batan sinamduna lotun thamli bu khusuklai kya si putharalai makhal makha kya gi khusuklai sing masada hapchinduna lantheng na nabagi damakta Sargi si thoralai aduga somdana Alexina magi raija haina mingthon ba phajana train torbo hui si putharalai tanjasta hui sina anakpum phama swaista karigum ma leire haina takpa loina na hauna hauna khongi aduga di khangaudana kai makhal ma chongthorokna makhoi de attack tokre masi ngasai Sargi ge sunamna kiba kai makhaladoni chongsin duna lan mising istamana attack toduna hatole tanjasta Dimitri na makhoi gi makhutegi nan thoktuna sialhore tabudu bu man sentri basi foreigner haibunu pasna di uhori bani hojek jungle sigi manungda gang member sing si sangchilakli bani makhoina lakli busu Sargi na lumlagi yengduna lairi bani Sargi bu phana nabagi damakta thaklam ni balang sing si mana thengna khre masi bu lotholaga mana paiduna laklaga gang member amagi mamai thajinduna hatole aduga atopunu pa amabuna thanga thinduna hatole umathakti ki chongthraktu nupa amagi makok thang yanduna sa hatole asumna mathang gang member kya amu mana hatop ngamle nupa amagi khonga langi thori da palubudagi patum yawrubu ujaum paislaktham thomna hatole aduga atopunu pa amabuna makhongda langna sapkhayale aduga chingnu pukhraga magi hakchang si tangkhai tana shegaiduna hatole asumna gang member sing subu hatgi law khongbagi makhol si Alexia haribun pasna su tari bani
ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯌꯥꯝꯅ ꯕꯣꯝ ꯀꯌꯥ ꯑꯃ ꯀꯥꯞꯊꯠꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯁꯔꯒꯤꯁꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯊꯥꯗꯔꯛꯂꯤꯕ ꯕꯣꯝꯁꯤꯡ ꯑꯁꯤꯅ ꯌꯥꯝꯃꯟꯕꯗꯒꯤ ꯄꯣꯛꯈꯥꯏꯕꯗ ꯃꯥ ꯆꯦꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯤꯃꯤꯇ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯖꯪꯒꯜ ꯐꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯃꯌꯥꯝꯕ ꯁꯔꯒꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯁꯔꯒꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯁꯥꯗ ꯑꯁꯣꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯥꯀꯜ ꯑꯃꯗ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯋꯥꯟꯊꯅꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯄꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯂꯦꯞꯄ ꯐꯥꯎꯕ ꯇꯨꯒꯗꯕꯒꯤ ꯇꯧꯗꯨꯅ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯅꯤ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯁꯤ ꯀꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯦꯂꯨꯁꯤꯅꯦꯁꯟ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯗꯤ ꯑꯋꯣꯏꯕ ꯅꯠꯇꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯖꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯍꯧꯔꯛꯂꯦ ꯍꯥꯏꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯔꯥꯡ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯂꯦ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯦ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯀꯥꯞꯄꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯚꯥꯞ ꯇꯥꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯗ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨꯗꯨꯅ ꯂꯩꯔꯤꯕ ꯄꯣꯏꯖꯟ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯝꯂꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯐꯣꯔꯦꯅꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯤꯠꯇ ꯑꯀꯤꯕꯒꯤ ꯁꯛꯇꯝꯁꯤꯡ ꯎꯔꯤꯕꯗꯨꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯀꯌꯥ ꯑꯃꯁꯨ ꯎꯒꯗꯕ ꯋꯥꯠꯂꯤ ꯃꯁꯤꯗꯒꯤ ꯁꯔꯒꯤꯅ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯐꯣꯔꯦꯅꯔꯅ ꯃꯥꯒꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯕꯒꯤ ꯇꯦꯛꯅꯤꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯔꯒꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯤ ꯆꯣꯡꯁꯤꯟꯗꯨꯅ ꯁꯔꯒꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯔꯦꯅꯔꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯁ꯭ꯋꯥꯏ ꯃꯥꯟꯈꯤ ꯍꯧꯖꯤꯛ ꯐꯣꯔꯦꯅꯔꯅ ꯍꯨ ꯆꯦꯜꯂꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡꯁꯤ ꯂꯦꯞꯄ ꯉꯝꯗꯅ ꯑꯁꯨꯝ ꯆꯣꯛꯊꯔꯛꯂꯦ ꯐꯣꯔꯦꯅꯔꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯍꯨ ꯃꯈꯜ ꯑꯗꯨꯅ ꯅꯪꯒꯤ ꯁꯤꯡꯂꯤꯗ ꯍꯦꯛ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯅꯁꯥ ꯂꯦꯡꯕ ꯉꯝꯂꯛꯂꯔꯣꯏ ꯑꯗꯨꯒ ꯁꯣꯔꯁꯨ ꯑꯁꯨꯝ ꯐꯨꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯑꯋꯥꯕ ꯃꯤꯁꯤꯗ ꯅꯪ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁꯔꯒꯤꯕꯨ ꯃꯥꯅ ꯊꯤꯟꯕ ꯂꯦꯞꯇꯦ ꯁꯔꯒꯤꯅ ꯊꯥꯛꯂꯤꯕ ꯈꯨꯗꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯥꯛꯊꯣꯛꯏ ꯐꯣꯔꯦꯅꯔꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤ ꯑꯣ ꯀ꯭ꯔꯦꯕꯟꯗ ꯍꯟꯇꯔ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯤ ꯑꯣꯏꯔꯦ ꯅꯪꯗꯤ ꯀꯔꯤꯁꯨ ꯄꯥꯡꯗꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯂꯤꯕ ꯑꯣꯏꯔꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯨꯕ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡꯁꯤꯗ ꯃꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯐꯣꯔꯦꯅꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯕ ꯉꯝꯂꯤꯕꯅꯤ ꯈꯧꯖꯦꯡꯗ ꯆꯞꯇꯨꯅꯁꯨ ꯊꯝꯂꯤ ꯑꯗꯨꯒ ꯆꯣꯡꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯕꯗ ꯃꯥ ꯍꯧꯖꯤꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯁꯔꯒꯤꯅ ꯌꯦꯡꯊꯣꯛꯈꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯐꯣꯔꯦꯅꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄ ꯎꯏ ꯃꯁꯤꯗꯒꯤ ꯃꯉꯣꯟꯗꯁꯨ ꯍꯦꯟꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔꯒꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯍꯧꯖꯤꯛ ꯀꯟꯊꯤ ꯍꯧꯔꯕ ꯁꯔꯒꯤꯅ ꯃꯥꯕꯨ ꯐꯥꯔꯒ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯏꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯊꯤꯜꯂꯝꯂꯤꯕ ꯑꯁꯤꯗꯤ ꯇꯥꯗꯨꯅ ꯂꯩꯕ ꯎ ꯑꯃꯗ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯀꯟꯊꯤꯒ ꯂꯣꯏꯅꯅ ꯊꯤꯟꯕꯗ ꯎꯁꯤ ꯄꯨꯡꯇꯣꯏꯅ ꯀꯥꯏꯔꯦ ꯅꯥꯀꯜꯗꯒꯤ ꯐꯣꯔꯦꯅꯔꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯔꯒꯤꯁꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯥꯁꯤ ꯂꯦꯡꯕ ꯉꯝꯗꯅ ꯇꯥꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯐꯣꯔꯦꯅꯔꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯒꯦꯡ ꯃꯦꯝꯕꯔ ꯈꯔꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯐꯣꯔꯦꯅꯔꯅ ꯍꯥꯏꯔꯤ ꯃꯥꯕꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯒꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗꯤ ꯍꯤꯡꯂꯤꯕꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯕꯨ ꯊꯤꯔꯒ ꯄꯨꯔꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯐꯣꯔꯦꯅꯔꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯦ 1ꯗꯒꯤ 3 ꯍꯦꯛ ꯌꯧꯔꯛꯄ ꯈꯪꯍꯧꯗꯅ ꯇꯦꯟꯖꯩ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯌꯨꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯐꯣꯔꯦꯅꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯑꯗꯨꯒꯗꯤ ꯃꯉꯣꯟꯗ ꯇꯦꯟ ꯀꯥꯞꯂꯛꯂꯤꯕꯁꯤ ꯀꯦꯂꯤꯞꯁꯣꯅ ꯑꯣꯏꯔꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯤꯃꯤꯇ꯭ꯔꯤꯁꯤ ꯀꯞꯇꯨꯅ ꯃꯌꯥꯝꯕ ꯁꯔꯒꯤꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯗ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯊꯦꯡꯅꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯐꯔꯦ ꯂꯥꯎ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯁꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯂꯤꯞꯁꯣꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡꯁꯤꯗ ꯃꯨꯟꯅ ꯆꯦꯛ ꯇꯧꯔꯤ ꯃꯥꯒꯤ ꯃꯁꯥꯗ ꯁꯛꯇꯤ ꯂꯩꯔꯕ ꯄꯣꯏꯖꯟꯁꯤꯡ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯔꯒꯤꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯣꯠꯁꯛ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯃꯗꯨꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯁꯤꯗꯤ ꯍꯤꯗꯥꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯑꯃꯅꯤ ꯃꯁꯤꯕꯨ ꯁꯔꯒꯤꯒꯤ ꯃꯆꯤꯟꯗ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪ ꯁꯤꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯛꯀꯗꯕꯅꯤ ꯀ꯭ꯔꯦꯕꯟ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯔꯒꯤꯒꯤ ꯃꯤꯠꯇ ꯎꯔꯛꯂꯤꯕꯁꯤ ꯄꯄꯥꯂꯦꯒ꯭ꯋꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯁꯤꯝꯕꯣꯜꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯀꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤꯅꯤ ꯀꯦꯂꯤꯞꯁꯣꯅ ꯃꯥꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯨꯕꯗꯒꯤ ꯁꯔꯒꯤꯁꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯦ ꯅꯍꯥꯟꯗꯒꯤ ꯃꯥꯅ ꯊꯤꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯄꯥꯇ꯭ꯔ ꯑꯃ ꯀꯦꯂꯤꯞꯁꯣꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗ ꯁꯔꯒꯤꯅ ꯑꯇꯣꯞꯄ ꯍꯤꯗꯥꯛꯁꯤꯡ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯂꯩꯔꯝꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯗꯤ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯕꯅꯤ ꯃꯁꯤꯗ ꯀꯦꯂꯤꯞꯁꯣꯅ ꯅꯪꯒꯨꯝꯕ ꯀꯣꯛ ꯆꯥꯛꯄ ꯃꯤꯁꯛ ꯑꯃꯗ ꯃꯁꯤꯕꯨ ꯑꯔꯣꯟꯕ ꯑꯣꯏꯅ ꯍꯥꯏꯗꯣꯛꯇꯅ ꯊꯝꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯔꯧꯒꯅꯨ ꯃꯥꯒꯤ ꯃꯥꯡꯗ ꯐꯣꯔꯦꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯁꯔꯒꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯉꯁꯤ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁꯇ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯁꯅꯥꯒꯤ ꯃꯦꯗꯜ ꯐꯪꯒꯅꯤ ꯃꯁꯤꯗ ꯀꯦꯂꯤꯞꯁꯣꯅ ꯑꯔꯣꯟꯕ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯑꯔꯣꯟꯕ ꯃꯒꯨꯟ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯊꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯒꯨꯟ ꯅꯪꯅ ꯐ꯭ꯔꯤꯗ ꯃꯥꯡꯍꯟꯒꯅꯨ ꯅꯥꯀꯜ ꯑꯃꯗꯅ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡꯅ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯑꯂꯦꯛꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯒꯦꯝ ꯑꯣꯚꯔ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯀ꯭ꯔꯦꯕꯟꯗ ꯍꯟꯇꯔ ꯍꯥꯏꯔꯤꯕꯗꯨꯕꯨ ꯐꯣꯔꯦꯅꯔꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯂꯦꯛꯁꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯦꯛ ꯐꯪꯍꯧꯗꯦꯗꯀꯣ ꯁꯔꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯗꯤꯃꯤꯇ꯭ꯔꯤꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯑꯂꯦꯛꯁꯤꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯄꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯂꯒꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯤꯈ꯭ꯔꯕꯅꯤꯅ ꯂꯦꯝꯍꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯨ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯁꯤ ꯃꯌꯨꯝ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯍꯜꯂꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯂꯦꯛꯁꯤꯅ ꯀꯥꯔꯒꯤ ꯁꯥꯏꯠ ꯃꯤꯔꯔ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃ ꯎꯔꯦ
ꯃꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯥꯎꯔꯕ ꯏꯔꯣꯏꯁꯤꯡꯒꯤ ꯁꯪꯒꯨ ꯑꯃ ꯃꯈꯣꯏ ꯒꯥꯔꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯨ ꯎꯔꯦ ꯇꯝꯊꯤꯔꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯂꯦꯛꯁꯤꯅ ꯃꯥꯒꯤ ꯇꯨꯡꯗ ꯄꯣꯔꯤꯕ ꯕꯦꯒꯇꯒꯤ ꯍꯛꯆꯥꯡꯗ ꯀꯥꯞꯁꯤꯜꯂꯤꯕ ꯍꯤꯗꯥꯛꯀꯤ ꯃꯔꯤꯁꯤ ꯂꯧꯊꯣꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯎꯟꯁꯥꯁꯤ ꯌꯥꯝꯅ ꯀꯟꯕ ꯔꯥꯏꯅꯣ ꯑꯃꯒꯤ ꯎꯟꯁꯥꯗ ꯑꯣꯜꯂꯛꯂꯤꯕꯅꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯇꯝꯊꯤꯔꯕ ꯁꯥ ꯑꯃꯒꯨꯝ ꯑꯣꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯔꯣꯏ ꯁꯪꯒꯨ ꯑꯁꯤ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯒꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯣꯝꯒꯥꯏꯈ꯭ꯔꯦ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡꯒꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯊꯪ ꯑꯣꯜꯂꯦ ꯑꯗꯨꯒ ꯑꯂꯦꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯔꯥꯏꯅꯣ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯚꯤꯂꯦꯟ ꯑꯗꯨ ꯑꯣꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯏꯔꯣꯏ ꯃꯔꯛ ꯑꯁꯤꯗ ꯁꯔꯒꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯔꯥꯏꯅꯣꯅ ꯒꯥꯔꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯦꯞꯂꯦ ꯑꯗꯨꯒ ꯁꯔꯒꯤꯁꯨ ꯒꯥꯔꯤ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯞꯂꯤꯕꯅꯤ ꯀ꯭ꯔꯦꯕꯟ ꯍꯥꯏꯗꯨꯅ ꯔꯥꯏꯅꯣꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯃꯤꯆꯥꯟꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯣꯡꯁꯤꯟꯅꯔꯛꯂꯦ ꯇꯧꯕꯇꯕꯨ ꯔꯥꯏꯅꯣꯅ ꯁꯔꯒꯤꯕꯨ ꯊꯣꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯊꯛ ꯑꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯄꯥꯡꯒꯜ ꯀꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯔꯥꯏꯅꯣꯅ ꯁꯔꯒꯤꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯥꯒꯤ ꯆꯥꯎꯔꯕ ꯈꯨꯠ ꯑꯁꯤꯗ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯁꯔꯒꯤꯅ ꯆꯣꯡꯊꯣꯛꯇꯨꯅ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯔꯥꯏꯅꯣꯒꯤ ꯊꯕꯥꯛꯇ ꯁꯔꯒꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯕꯗ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯀꯔꯤꯁꯨ ꯁꯣꯛꯄ ꯅꯠꯇꯦ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯗ ꯃꯥꯒꯤ ꯃꯆꯤꯅ ꯊꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯒꯥꯔꯤꯁꯤꯕꯨ ꯃꯥꯒꯤ ꯃꯆꯤꯅ ꯊꯤꯜꯂ ꯃꯇꯨꯡꯗ ꯊꯥꯡꯒꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯔꯒꯤꯁꯨ ꯂꯩꯃꯥꯏꯗ ꯆꯣꯡꯊꯔꯛꯂꯦ ꯒꯥꯔꯤꯁꯤꯅ ꯇꯥꯔꯛꯄꯗ ꯃꯉꯣꯟꯗ ꯅꯟꯒꯗꯕꯒꯤ ꯈꯖꯤꯛꯇꯪ ꯉꯥꯏ ꯑꯗꯨꯒ ꯊꯧꯔꯛꯂꯤꯕ ꯗꯤꯃꯤꯇ꯭ꯔꯤꯅ ꯇꯣꯡꯕ ꯒꯥꯔꯤꯁꯤꯗ ꯊꯣꯝꯕꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤꯁꯤ ꯍꯧꯖꯤꯛ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯄꯥꯏꯊꯣꯛꯂꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯗꯤꯃꯤꯇ꯭ꯔꯤꯁꯤ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ ꯃꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯁꯔꯒꯤꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯂꯦ ꯃꯥ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯧꯖꯔꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯔꯣꯏ ꯁꯪꯒꯨꯁꯤꯅ ꯃꯈꯣꯏꯅ ꯐꯥꯏꯠ ꯇꯧꯅꯔꯤꯕ ꯃꯐꯝꯁꯤꯕꯨ ꯂꯣꯏꯅ ꯔꯥꯎꯟ ꯑꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯆꯦꯜꯂꯒ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯔꯥꯏꯅꯣꯅ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯂꯪꯂꯦ ꯑꯗꯨꯕꯨ ꯁꯔꯒꯤꯅꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯡ ꯑꯅꯤ ꯁꯠꯂꯕ ꯃꯇꯨꯡꯗ ꯔꯥꯏꯅꯣꯒꯤ ꯍꯛꯆꯥꯡꯁꯤꯗ ꯊꯤꯜꯂꯤ ꯇꯧꯕꯇꯕꯨ ꯊꯥꯡꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯃꯠꯇ ꯆꯪꯗꯦ ꯃꯁꯤ ꯎꯕꯗ ꯁꯔꯒꯤꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯊꯥꯡꯁꯤꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯊꯥꯡꯁꯤ ꯑꯣꯏꯅ ꯇꯦꯛꯂꯦ ꯔꯥꯏꯅꯣꯅ ꯊꯤꯜꯂꯛꯄꯗ ꯁꯔꯒꯤꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯂꯥꯞꯅ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯁꯔꯒꯤꯅꯁꯨ ꯈꯪꯂꯦ ꯔꯥꯏꯅೋ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯥꯅ ꯄꯥꯟꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯅ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯣꯡꯁꯤꯟꯗꯨꯅ ꯔꯥꯏꯅꯣꯗ ꯐꯨꯅꯅꯕ ꯍꯣꯠꯅꯩ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯈꯨꯠꯊꯥ ꯈꯨꯗꯤꯡꯃꯛꯁꯤ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯪꯗꯦ ꯔꯥꯏꯅꯣꯒꯤ ꯃꯆꯤꯅ ꯊꯤꯜꯂꯛꯄꯗ ꯃꯍꯥꯛ ꯂꯥꯞꯅ ꯑꯃꯨꯛꯀꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯂꯦꯡꯉꯝ ꯁꯥꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯃꯆꯤꯟꯗꯒꯤ ꯏꯁꯨ ꯑꯣꯔꯛꯂꯦ ꯔꯥꯏꯅꯣꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯂꯥꯏꯕꯛꯀꯤ ꯃꯆꯤꯁꯤꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯔꯒꯤꯅ ꯂꯩꯊꯣꯛꯄꯗ ꯒꯥꯔꯤꯗꯨꯅ ꯊꯤꯟꯕꯗꯒꯤ ꯒꯥꯔꯤꯁꯤꯅ ꯆꯦꯟꯅꯗꯨꯅ ꯃꯥꯁꯨ ꯍꯨꯜꯂꯒ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯛꯂꯤꯕ ꯒꯥꯔꯤꯁꯤꯅ ꯃꯥꯕꯨ ꯅꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯥꯏꯅꯣꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯁꯔꯒꯤꯅ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯔꯥꯏꯅꯣꯅ ꯃꯥꯒꯤ ꯆꯔꯝꯗ ꯇꯥꯞ ꯐꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯈꯣꯟꯖꯦꯜ ꯋꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯤ ꯃꯗꯨꯗꯤ ꯅꯪꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯗꯕ ꯃꯤꯀꯤ ꯊꯤ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯥꯏꯅꯣꯁꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯁꯔꯒꯤꯒꯤ ꯆꯔꯝ ꯑꯁꯤꯕꯨ ꯀꯟꯅ ꯄꯥꯏꯁꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯔꯥꯏꯅꯣꯒꯤ ꯃꯕꯨꯛꯇ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯈꯨꯟ ꯑꯁꯤ ꯎꯕ ꯐꯪꯂꯦ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯣꯠꯆꯩꯁꯤꯅ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯕ ꯑꯁꯤꯗ ꯊꯤꯟꯈ꯭ꯔꯦ ꯃꯁꯤꯗꯤ ꯑꯊꯣꯠꯄ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯌꯣꯠꯆꯩꯅ ꯊꯤꯜꯂꯤꯕꯁꯤ ꯆꯪꯉꯤ ꯁꯥꯎꯔꯕ ꯔꯥꯏꯅꯣꯅ ꯁꯔꯒꯤꯕꯨ ꯂꯪꯊꯣꯔꯛꯄꯗ ꯒꯥꯔꯤꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯃꯕꯨꯛꯇ ꯊꯤꯜꯂꯤꯕ ꯌꯣꯠꯆꯩꯁꯨ ꯃꯥꯅ ꯁꯠꯇꯣꯛꯂꯦ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯁꯣꯛꯂꯕꯅꯤꯅ ꯃꯆꯤꯟꯗꯒꯤ ꯏ ꯍꯩꯊꯔꯛꯂꯦ ꯍꯧꯖꯤꯛ ꯄꯟꯊꯗꯅ ꯁꯔꯒꯤꯅ ꯒꯥꯔꯤꯁꯤꯗꯒꯤ ꯌꯣꯠꯂꯤ ꯇꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯔꯥꯏꯅꯣꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯕꯅꯤꯅ ꯃꯥꯅ ꯆꯤꯡꯕ ꯃꯇꯝꯗ ꯁꯔꯒꯤꯁꯤ ꯑꯃꯨꯛꯀꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯇꯟꯖꯥꯁꯤꯗ ꯔꯥꯏꯅꯣꯅ ꯃꯉꯣꯟꯗ ꯌꯦꯠꯁꯤꯜꯂꯤꯕ ꯌꯣꯠꯂꯤꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯁꯔꯒꯤꯅ ꯌꯣꯠꯂꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯁꯤꯕꯨ ꯂꯪꯈꯤꯕ ꯃꯇꯝꯗ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕ ꯏꯔꯣꯏ ꯑꯃꯒꯤ ꯉꯛꯁꯝꯗ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯥꯏꯅꯣꯒꯤ ꯍꯛꯆꯥꯡꯁꯤ ꯃꯔꯤꯁꯤꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯥꯁꯤꯡ ꯑꯁꯤꯅ ꯆꯦꯜꯂꯛꯄꯗ ꯃꯉꯣꯟꯗ ꯆꯣꯡꯁꯤꯟꯗꯨꯅ ꯅꯦꯠꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯔꯥꯏꯅꯣꯒꯤ ꯍꯛꯆꯥꯡꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯔꯥꯏꯅꯣꯁꯤ ꯍꯧꯖꯤꯛꯇꯤ ꯂꯦꯡꯕ ꯉꯝꯗꯅ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯁꯔꯒꯤꯅ ꯌꯣꯠꯆꯩ ꯑꯃ ꯁꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯟꯈ꯭ꯔꯕ ꯔꯥꯏꯅꯣꯒꯤ ꯍꯛꯆꯥꯡꯁꯤ ꯍꯧꯖꯤꯛꯇꯤ ꯑꯁꯣꯛ ꯑꯄꯟꯗꯅ ꯄꯤꯛ ꯊꯜꯂꯦ ꯁꯔꯒꯤꯅ ꯍꯪꯂꯤ ꯑꯩꯅ ꯖꯦꯜ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯗꯨ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯐꯪꯉꯤ ꯃꯗꯨꯕꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯃꯁꯤꯗ ꯔꯥꯏꯅꯣꯅ ꯈꯨꯝꯃꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯤ ꯀ꯭ꯔꯦꯕꯟꯗ ꯍꯟꯇꯔꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯖꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯕ ꯉꯝꯖꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯔꯒꯤꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯇꯟꯖꯥꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯗꯤꯃꯤꯇ꯭ꯔꯤꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯔꯥꯏꯅꯣꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯁꯔꯒꯤꯅ ꯑꯁꯨꯝꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯗꯤꯃꯤꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯔꯒꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯈꯨꯠꯃꯛꯅ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯄꯥꯝꯗꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯗꯤꯃꯤꯇ꯭ꯔꯤꯗꯒꯤ ꯅꯣꯡꯃꯩꯁꯤ ꯇꯞꯅ ꯂꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯥꯏꯅꯣꯒꯤ ꯍꯛꯆꯥꯡꯁꯤ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀ꯭ꯔꯦꯕꯟꯗ ꯍꯟꯇꯔ ꯍꯥꯏꯔꯤꯕ ꯅꯪꯒ ꯊꯦꯡꯅꯔꯝꯗꯕ ꯇꯥꯔꯕꯗꯤ ꯁꯤꯖꯔꯝꯂꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯂꯦꯛꯁꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯔꯗꯔꯟ ꯔꯁꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯎꯠꯂꯛꯏ ꯁꯔꯒꯤꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯤꯀꯣꯂꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯗꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯇꯨꯅ ꯇꯦꯟ ꯈꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯔꯒꯤ ꯑꯁꯤ ꯂꯩꯔꯝꯂꯦ ꯅꯤꯀꯣꯂꯥꯏꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯤ ꯁꯔꯒꯤ ꯅꯪꯅ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯤꯔꯛꯂꯤꯕꯅꯣ ꯃꯁꯤꯗ ꯁꯔꯒꯤꯅ ꯑꯩ ꯑꯁꯦ ꯍꯟꯇꯔ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯤꯒꯦ ꯈꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯂꯒꯗꯕꯅꯤ ꯑꯗꯨꯒ ꯁꯔꯒꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯅ ꯖꯦꯜ ꯃꯅꯨꯡꯗ ꯃꯤꯁꯟ ꯆꯪꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯂꯦꯛꯁꯤꯗ ꯄꯤꯔꯝꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯄꯄꯥꯅꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯕꯅꯤ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯀ꯭ꯔꯦꯕꯟꯗ ꯍꯟꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯇꯥꯛꯊꯣꯛꯄ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯃꯄꯥꯅ ꯅꯣꯛꯇꯨꯅ ꯅꯪ ꯑꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯟꯕ꯭ꯔꯥ
nangna tawriba thabak khudima aina loina khangma ngaktani maramaduna aigi yeknaba punamakpu maru phangna manghanna bagi damakta tawriba singse aina thakiba lang makhalamani masigi damakta nangna ingona thagat pham thokpani Mr. Sargina noktuna Rhino bu ai khutta siana bagi damakta papana sinchiba plan oire adu bu aina hangni bu hangdi Rhino bu thengaina na bagi damakta nangonda madugi pangal sakti yaudabara Mr. Mapana khumi hoi chumbi aina maga thengaina na bagi damakta ingonda itik laite tobudu bu khangi aigi sanupa ahal loriba nangnadi maga thengaina bangamgani haibsi adubu Rhino bu aina nangonda hatlo haribasu nangna hatlo haibe yarakloi haibisi su aina khangi maramaduna nakhoi ni marakti yengthina bu purakna bagi damakta aina plan ki asin khibani Mr. Sargina, oh, papa gi wakal losing is the angapani. Tabudu papa na tawri batawak duda, inaunu pa Dimitri gi thawai mang biyari bani. Adu papa gi business kai dana bagi damakta, nasanu pa tomba Dimitri gi thawai mang labasu kari su kai de haiduna tawri banatra. Mr. Mapana, amabu era basu aina khangi, nangi nanaunu pa Dimitri bu nangna swaidana kandana porakani, asoya ngama mati holloi haibisi. Andana hojikti aina sinkiba plan adugi matungina, aigi yekna pamata laidre. Hojikti nungaina punsilen bayaragani. Mr. Sargina, pare adu era bati papa, hojik kari tawsige. Haukraba tawdoksing si puna kauthokuna hanagum nungsinana imung manung ama oina punduna leisi haibra Mr. Mapani kulaina yamna harauna madumangni aina pamliba se haiduna phongdawli adubu Sargina wa mata ngangdana mapada munni yenglamlaga mahak mafam se thadoktuna satkina bagi dawta tolai mastigi mapana kauduna Sargi nang kadai da chalibanu Sargina khumlai ngasidagi sahi kyagi mamangda aina nangbu hatokhiba yarabani tawdubu ngasi phawba aina nangbu hatpa ngamdana khanglaga laglibani nanga tawriba phattaba thabaksing aduna sangsarbu matham kha ulanduna leiribase aigi ibitmangna uribani adu warbasu nangasi aigi ipa oibenina nangbu hatokpudi aina ngamkhide masda mapani kulaina noktuna ai hojik sunangi napa haibadu oiribani maramaduna law phamina dun wari watai sanasi adu man hari wasi tadana Sargi sima famstigi sakre chalamadi ki chaple ton onsilalga hairi papa na ingon haikibadai sibagi damakta kigida banatte haiduna masi haramlaga Sargi sima famsi thadokuna sakre hojik Nikolai namagi tungda karigumma kholama tai haiduna yang thorokuma tamdadi chawruba shom amang ngangduna sangsilliba sure Nikolai na nongmai kapna na bagi damakta paikali adubu nongmai ista maru yawramdre adugadi nongmai sigi marudi hana na Sargi ni lakthoktun leiramne Nikolai na anu maru hapna na bagi damakta honaringai chawruba shawmasina songkhilaktu mabu haiduna hatokre tawriba khuding asi Sargi na su khanglibani tobudu mamai phawbu leiduna yenglakte masina takudi maral leirba magi mapabu sibagi dandi piribani mabu pokpiriba mapa oibenina makhut mangna hatpa ngamdrabasu chawruba shawmasina mabu halan na bagi damakta silambani haibsi filmsi yengliba khone su bab tare Mathangi sindana sahi ma hokraba matungda London da ulai hojek Dimitrina magi club asida phaziraba isai masaktun lairi tanjas da Sargi su manau nupa unana bagi damakta sangsilali bani mayam Sargi na lakpasi upada Dimitri su yamna harauzari ngasi se Dimitri gi birthday numi su oiri bani maramaduna Sargi na birthday wish su piri hojek Dimitri na hairi nangi minga sengbasi bu Sargi haina kaugadra natragana Karven da hunter haina kaugadra masi haraduna mana nok tunu phagi tawsili bani adug maram khatari matamadadi ai se noro ki punsi da lelambani aduba hojikti ningtam bai badu phangne anubu mapok pag samana kre masi punuma se nanga tohunbiri ngakani maramadro nangbo haingai litana ina thagachari manam khatari New York ta ina doctor amaga thengnarure mahagato kokhradi chakpa misangi tawdubu yamna haisingba amadi matik chaba mi su oiribani mana aigi damakta mateng chauna pangbikhre aibo awonba mu puraklibani Mr. Sargena karino nangonda awonba puraklibasi asumna haineringai gang member khara sangsilaktuna Dimitri ga aronba wari sanakre aduga handshake su tongnaribani masibu Sargi na munni yenglagalai masdigi Sargi na hanglai karama matamdagi nangna gangster singa marup sanaba hawribani Dimitri na business ka mari leina bathabak singi damakta gangster singa sigai ga marup sanaribani Mr. Sargi na nangna haikibadai papa gi leiriba property singa si on tholaga business loyal lep lagani haikibadai aduga matau karama nangna papa gi business si makha sathaduna leiramlibano Dimitri na aina business si lep lage hena khalubani tawdubu ai wakal olaktuna makha tan sathabani hena fargani khalakpadagi thabak singa si tawribani masdigi Sargi si shawgalale adu hairi aina nangbu norok ki punchi du dagi sing thoribasi papa gi lisa saje si lawun nabagi damakta tawbanate Mr. Dimitri ni khumlai aigi punchi bu norok te intharam libadi nangnani nanga papa ga sili chat chamani Sargina ingonda papa ga manaba matalaite aina tawriba thabak sing si phattaba matanate afaba thabak aktani adu Dimitri no noktuna nangdi papa dagi su hena sathi misangni pareni aina ngonda wahanga mahange aikoi papa matau karamda siki sadan basatpada sana hatuna sikibani asinatra tawdubu asengmadi madunate achum wafamdi nang lotuna thamlibani haisi ai khani asum harpada Sargi si wa masina matang dana manau parmunni yengalai Dimitri na makhatari nangna khanjari basi na hakasi masiha amani achumba afaba thabak sing tawduna mayam singi mateng panglibani asinatra tawdubu nangna se isam jamba miyoiba mani nangna mi sing koithi thiduna hatuna hunting gi thabak chatharibodo madugi reward phangnana bagi damakta tawriba natra maramadro nangna si karisu shakti leiba mi nate shukne gi icham jamba miyoiba mani masayaramga Dimitri si mafamstegi sakre hojik Sargi si wa masina matangdana yama shawning na lehoribani masing matung Sargi na sawduna sakri manau nupa themna na bagi damakta tanarali
mamang da chaliba Dimitri bu kauduna khamlu matamdadi mana leithorok matamda sargi gi mai thong sik chap manan olaga leithorale masu bu da sargi sti ngak pu ban kai lekhidre Dimitri nok tun hairi aingon da cheliba sakti si urga nang hojik tingak pa phawra sargi si hojik tingak mun madagi wa ma set mata ngang dra mangon munni yeng do lewi mayam da bhap tana bai jarange Dimitri si hojik ti tongan ba sakti ma phangre Alex bu raino do onthol ma doctor aduna mabusu atop mioi singi saktam oning ma matam do on mangam bagi sakti si da semdok piramle hojik sargi ni mabu kau kau dun tan relibani Dimitri ki mai thong si hojik mu onthok pa saktam ma do on kre aduga ha da gi bagi aseng ba saktam dum golai mana sargi do on silak tun hairi nang so hana da gi khang manatra ai se mi pum khudum ki khonjel ma to tam ngam mi hai si madi sargina nangbu masigi phibam sta semdok li doctor adu gi mamin kari kawi nango da mana torom li si bu kari no Mr. Dimitrina nangna pamli bisi aina aswan ma mi moina leibadura maramdi nangna akan ba haibadu oiraga mayam nangbu thagat na budura nangna pamli base adu ba hojikti ai su shakti leiba tawunga mamagul leiba mi sak haibadu oirabani aina hek oning ma jibadu aina on bangam labani manam khatari rhino haribu pa du su sikre adu ga khoi gi tamthirba ipa du su sikre aduna lanpham se ahang ba haibadu oirabani kanana su yepi ngai leitraba lanpham se aina soidra ma ki mai pak lagani haibasi aina khangi maram aduna hojikti aina su lan mai pak tu mayam du utkadoribani Mr. Karven hairi adugumba fattaba thaba ado nangna tawrukku matamda aina soidana thinglakani haibasi nangna su khangliba natra aduna yaragadi madugumba fattaba thaba ado nangna hojikti thadokadabani adubu Dimitrina mayam sargena hairi wafam si tade aduga mana Karem naduna hairi yumda chalo Mr. Karven papana nangi damakta karigumba posak amasu thamlambani masi haramna ka mahak mafam si satkre mathangi sindana sargi si mayumda laktuna mapagi kamanung de sangchilagli kamanung istamana sum yenglakpa matamda mamangda mabu chikhiba nongsa aduga mapana hatoktuna manga kakthala matungda phaklang da thetun thamlambado ngasidi leiramdre aduga sum yenglakpa matamda si thi ma leiriba sisu ure mana hangdoktuna yenglubada mapana magi damakta iramba si thi waramle mapana hairi sarge aikhoi khudima ase mana satkadaba lambi do masak khangdokpa masangi nasan nasamu masak khangjaduna chatiba lambi do nangna chatpada araiba lambi haibdo oiragadabani nangase aigi isya khakto oibata natana aigi haksang masu oiribani aduga ai sisu nangi haksang ma oiribani Sargina box asi hangdoktuna yenglu matamda manungsti yawram libasi kaktuna thelaga thamnamba nongsa du dagi lokthokpa maun na semba phurit ama leiramle phurit sibu sargina lisille mapagi khonjel na hairi aikhoi ase hunter mani sangsar sigi khwaidigi chawba hunter do aikhoi ni asum haibaga sargina phurit lisililaga yot ki siar da phamduna masam pu mingsel li yengli mataw sum utpaga loina na film si matang sta loisille mayam da bhap tana bahai jaramge Karven da hunter haiba film si mathangi Spider-Man gi universe da punchilakada ba film amani haibasi mayam da khanganjari ngasigi ai gi explanation sikam do ge haiba do comment box da thambiramu aina haiba da soikiba lan kiba madi si thau yaw matam da mayam da ngak piu haiba wafun thamjari video bu like to wa madi share to bu su kaubi gan mataw sum na international movie singi Manipuri da explanation tabi na bagi damakta gi movie story Manipur haiba channel si bu subscribe to biu masigi loina na ngasigi video si matang sta loisin jarage sanjit charamana mayam bu amukanna khurumjari